Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari. Ngasi amuk lawbirasi video call da rong tabi kunmari suba tangka. Thamoina khoidajaba potsak khuding aigi ngakta oizaningbani. Ai khaktagi oizaningi. Kana amagi mityeng changbadi lairadana michina phawba yenghaningdabani. Khoidajaba mahakki mamingbu hanjinna panjahaningbani. Maming dutang palakpa tabada thamoy masu irang hobani. Ngayak ani dunok minaduna wari watay tawrami, nok na harawna wari tawramba adu chaplepduna nungay tabaman ba moongda Nungcthoi na tapna hanglai. Wa mahangyana. Sylvia su. Hangu. Noy adagi puspada nang khangbra. Khangi luhongdorabani. Kari sukhanda yang na haidorakbani. Nungcthoi di tapthana nungaitana hairai. Mai nupado inakuli haidaine. Adudi ai kuptana khangdre. Mama hoibudi khanglamba yai. Aidi khangdi. Justice ati nahanbudi ko bala ame. Aina chatpatan bagi ai larik padoine na haijin krini. Oh. Nang namu kamaina khanglino. Nang mida haide hairunu ko. Ekhoidaga khangni haiba puspada aduduni. Sylvia sungakna. Che puspa hoire noidaga khangni hairido. Mani dadado wakal nungaitabra khangdi mangdana sumlai ai yam nungaite. As noidaga khangnaraga kamaina nupa atopada luhongdoi tawrisina. Khoidi lairarisidi mana dadada lairadi charasitoisidi adugi paisa paiba thikrini. Yamna pendana chapna haizarakpani adubu pendi chakle haiduna karidu pailai pendana machilda sonjahobasi nattana Sylviana. Pharabani dadado kemta khalunu hayu mangondagi henbi ama laibakta tamlambra sukhang ponte. Dadada inabudi kai haiba ngamdoino sum dadana nungaitana laibadugi nungaitabagi wane. Che Puspado nana moi hodrido yam pharabani thabakado yam suningdabani. Oigo oiramadi nang thabak sui dena panabada nang kaptoini. Pharamni oihodrido. Hoi, dadana nungsibabudi nungsiramgani. Adu oitarsu pharena khandoda. Nungcthoi na amu Bema nangnadi khangriba kainabagi maichakto. Aduna laina haidokpa ngamliba. Haujikta dagi thamoida chaklamdisidi nangaina khangba ngamba nate. Is aidi kainarasu sungwawa biroina minaga kaptana tawrise aidi sungkap kapoi. Hayeng nangida yeng taredana kappi kapte wahai wade do. Sylvia khonjal tablap noklaga. Aikhoidi kainadringai thungna jahoradamni. Laina ase sumsum lube henjinkibai mongni ni harisina dia. Ngayak asumna wari saraga phone thamnakri nungtigi hainaruba tawda chatliba tuition gi matamdusu yawraktuna chatnaba loisilai. Mahausagum mapana chinglengi yum phawa thinbiri. Gari manungduda mapa machani tu tumin lainai. Ngayak laita petpa ngangjadi maithongda awabagi mami nongmata uge fangdabi mama mapa oiba anina wabagi matau utlabasu nokshinaduna karimsana sanmini. Lambi mateksi ngayak chatpada tuminna laishinba wa lan lolaktabasida kaidorabanu khanduna gari adu thauna naitong pokchabi mani muktadagi su hena tangbini khanjaribi machagi maithongbu yengduna chiklamba adu thugairai. Bem chabu kaidorage papana namdana tuition tilapui sauraba. Thongnawromda onthokduna yenglamba adu mapagi wahaiduda mamai adu khajik leisilaktuna kaisu tawde haibagum momon tawi minoktuna pakom sakra mali wahai oinadi hairakidre. Machagi kaisu tawde haiba manba minoktu uraga penjaraduna mapa oiba mahaksu wa makha tarudana tuminna leisinkre. Awaba nungaitaba haibadu thoidokna khangjilludabani adubu ngasidi khara khajik wabagi samil phangbadawna tawri. Kari maramgi karigidamakno haiba masana gyan taba ngamjadi. Makoktudadi ningsingdi ngasai thagiba text adu haujik phawba reply lakti haiduna. Masigidamakla khajik waba phawribadu amuksu khali
Masigidamak kok sahanba haunadi amuksu khanjari wahai amatangdi hairafam thoi. Wakal adu khana khana mamit adusu thongnaugi wangmadi mityeng thamduna yenglibani. Lambigi chidaida bite ama khamduna nupa ama lepdaga phone manada haptuna leiribadu ubada tapna sona yenglamba adu tumlambadagi mit khangsing singlakpagumna mangak adu haifet thangalap tawni yenglakpani. Mani mahakni chingnariba misak adu makni oiramliba karigi kaidawbagi mafam asda leiramliba mitfam hongba leitana munna duk yengjabani. Manada phone haptuna wari sabagi mawongda leplibadu uraga mapukningdu khazik waruba nungaitaba poklakpani. Message reply lakti khazik warubani kona thangda thabak chilamgani khanna awaba khazik kokjabani. Adubu makut mangna phone paiduna leplibadu uraga wahai amatasu hairakte khanna amu nahaunana awabagi ifut faurakpani thamoida. Yengna khanna khanna makoina lepliba mapadu yaushilakduna thainarakli. Mingsel manungdagi asum yengbani manadani uzaba nupa manadi thoidokna mitchoi thokludabana kanasu udi lambini chatfam thokpani mahaki lambina te khanna kana lai kana chatki yengludi. Leihauri leptuna asum mityengi wangmasu lanthorakli pukning masu langtaknaba khoisaunaba helakli. Makok haifet cheptuna yenglamba adusu yengliba mabu uraktabadagi makok adu chumna yengduna tumina famli. Chatliba mafam yodri phawba machi lenglarege khalla mali tumina sum leikre. Wakal khanba heitaba makoktuda haurakpani khanba mawan kanaga wari sariba kana lakpa ngairiba kana unaba lakliba makuta phone paina karigi message halakidaba uramlani thakiba message adudi uraga tumin leishiliba maramna karigi hangjabani wahang kaya masamadom paukhumdi adumak phangdri. Khanna tampakta thamliba bag adu chain hangduna makut haifet insinduna phone adu pairaga lok hangduna yengluba mikupta khanjaruba wakal adudi tayon narambana phauriba awabagi ifut adudi khazik hengalakli. Ngaihaki matungdi chinglengi yum yoksilakli hanagumna machabu thanamlaga ibohal su chatkre. Sylvia su bag adu mamangda poduna gate adu hangduna tapna ingna changlakpani. Hakchangdi lakli haibadani wakaldi magi oiba sangsara madani tauduna leiriba. Yengliba mit adudi chumdringni yengliba tapna thanglakliba khongthang adusu yokshilakli. Stair adu kage haina yetki khongna thangalakpani khangprek khangi thangalamba makong adu khanganhali. Chinglena luna nushina loizaba mushin muba hogdong adu imunglomdagi khongduna chenthorakpani madu ubadani khangliba adusu wakalamada tauduna lakpana hogdong dubu khangu hek ubada khanglibani. Hogdong oiramba aduda amuk sor tapna hondorai aduga nokfet tauduna machinda solai. Hogdong mureng angawbasiri nang naibu tamnarine ko. Hogdong adusu tumina floor mathaktuda kunduna lei mirol bu khanglira karino Sylviana haribadu tabagi mongda siyenglai. Changsinduna hogdong adubu pamkhatli aduga makokta tapna nanbiduna. Nangbu ayokpa thokleiraba adudi selfie ama tawshina yaiko. Nangbu nachilgase lipstick ado sanghalu yadro naimada jinglenda. Se selfie tawsise nachilgado kratum thorong. Haina hogdong dubu fazana pamduna gamla paring oina thamliba domna changduna gamla singdugi mamangda famlaga pose semduna selfie oina photo amani kapi. Tuina unabagi khanglira kaino hogdong dusu Sylviana tawrike hekyai masa taru tanana thamba oibana hogdong dubu pambada kari situkka chaba hangoiba faudabani. Mi amaga loinabagum hogdong aduga fazana suloini hogdong dusu mirol khangbadawna hairi khai loina hekyai. Photo du kapna machinda isai si tapna ngangli. Selfie kapa kuding nange saktam ure hangla thamoi atiyada nange maithong ure uruba kuding nushiba nang malure nangbu uruba mikuptagi nangna noglakpa mikuptagi aigi thamoi mai chatle. Sylvia isai du ngangna photo dusu kapa loishili aduga hogdong du pamna imungda tapli changlai. Lairik tawfam ka yawbaga bag du table du da thammi mitduna koilei leiduna serbu tholakpa ngairi
ꯊꯣꯛꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯐꯝꯗꯨꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯍꯧꯗꯣꯡꯗꯨꯗ ꯋꯥꯔꯤꯁꯨ ꯁꯥꯖꯤꯜꯂꯤ꯫ ꯑꯃꯨꯔꯦꯡ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯁꯛ ꯊꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯔꯤꯕꯨ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯁꯤꯜꯚꯤꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯧꯗꯣꯡꯗꯨꯁꯨ ꯃꯤꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯅꯣꯛꯂꯒ, ꯅꯣꯏ ꯃꯥꯗꯔꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯅꯦ꯫ ꯅꯨꯡꯇꯤꯒꯤ ꯁꯤ ꯃꯇꯝꯁꯤꯗ ꯑꯩ ꯂꯥꯛꯏ ꯈꯪꯂꯤꯅꯤ꯫ ꯅꯍꯥꯟꯈꯩꯅ ꯉꯥꯏ ꯂꯩꯔꯝꯃꯤ, ꯉꯁꯤꯅ ꯁꯨꯡꯊꯣꯛꯀ ꯊꯣꯛꯂꯛꯇꯦ꯫ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯇꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯑꯣꯏꯕꯅ ꯏꯀꯣꯏ ꯀꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯍꯦꯟꯅ ꯐꯝꯂꯐꯥꯎ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯁꯔ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯆꯤꯡꯂꯦꯟꯒꯤ ꯀꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯁꯔ ꯍꯥꯏꯅ ꯀꯧꯏ꯫ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕꯅꯤ꯫ ꯃꯀꯣꯛ ꯑꯗꯨ ꯔꯨꯃꯥꯜ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯀꯣꯛ ꯆꯤꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯀꯧꯔꯤꯗꯨꯁꯨ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯉꯝꯗꯕ ꯑꯣꯏꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯕꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯂꯥꯏꯍꯧ ꯇꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯥꯗꯨ ꯏꯪꯕꯅ ꯊꯛ ꯅꯤꯛꯂꯤ꯫ ꯑꯄꯥꯕ ꯐꯩꯖꯨꯞ ꯑꯃꯈꯛ ꯁꯨꯞꯄꯅ ꯍꯦꯟꯅ ꯃꯥꯁꯨ ꯏꯪꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯈꯨꯌꯥꯗ ꯐꯖꯅ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯁꯨꯞꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯤ꯫ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯅꯥꯍꯦꯔꯒ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯩ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯐꯝꯕ ꯌꯥꯕ ꯐꯝꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯟꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯤꯡꯗꯤ ꯆꯠꯂꯤ, ꯄꯥꯏꯔꯛꯇꯦ꯫ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯅꯕ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯍꯣꯠꯅꯩ꯫ ꯐꯣꯟꯗꯨ ꯈꯤꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯐꯣꯟ ꯂꯧꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯏ꯫ ꯑꯃꯨꯛꯀꯁꯨ ꯈꯤꯡꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯔꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯇꯧꯅ ꯇꯞꯅ ꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯁꯔ, ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯀꯥꯗ ꯂꯩꯌꯦ꯫ ꯁꯤꯜꯚꯤꯌꯥ ꯉꯛꯅ, ꯁꯔ, ꯑꯩ ꯂꯥꯛꯑꯦ꯫ ꯆꯤꯡꯂꯦꯟꯒꯤ ꯏꯇꯞ ꯇꯞꯄ ꯋꯥꯅ ꯉꯥꯡꯂꯛꯄ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗꯨꯗ ꯁꯤꯜꯚꯤꯌꯥ ꯉꯛꯏ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ꯫ ꯁꯔ, ꯀꯩꯗꯧꯔꯒꯦ? ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ꯫ ꯋꯥꯔ ꯃꯥꯜꯂꯦ꯫ ꯐꯣꯟꯗꯨ ꯇꯞꯅ ꯊꯝꯗꯨꯅ ꯃꯁꯥꯗꯨ ꯁꯨꯛꯆꯤꯟꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯐꯣꯟꯗꯨ ꯀꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯆꯤꯡꯂꯦꯟꯅ ꯅꯥꯍꯦꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯤꯜꯚꯤꯌꯥ ꯏꯉꯛ ꯉꯛꯏ꯫ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯒꯦ ꯈꯟꯅ ꯇꯞꯂꯤ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯇꯞꯅ ꯏꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯦꯟꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯒ, ꯁꯔ, ꯀꯩꯗꯧꯔꯒꯦ? ꯆꯤꯡꯂꯦꯟ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯁꯤꯜꯚꯤꯌꯥ ꯆꯤꯡꯂꯦꯟꯒꯤ ꯂꯥꯏꯕꯛꯇ ꯄꯨꯜꯂꯤꯕ ꯔꯨꯃꯥꯜ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯀꯣꯛꯇ ꯇꯞꯅ ꯊꯦꯡꯂꯛꯏ꯫ ꯂꯥꯏꯕꯛꯀꯤ ꯎꯟꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯦꯡꯕꯗꯨꯗ ꯑꯁꯥꯕ ꯐꯥꯎꯔꯗꯨꯅ ꯃꯈꯨꯠꯇꯣ ꯈꯖꯤꯛ ꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯀꯩꯗꯧꯁꯤꯒꯦꯅ ꯋꯥꯈꯜ ꯇꯧꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯑꯗꯨꯒ ꯈꯨꯌꯥꯗ ꯂꯩꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇ ꯃꯃꯤꯠ ꯊꯝꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯔꯛꯏ꯫ ꯆꯤꯡꯂꯦꯟ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯍꯤꯞꯄꯤ꯫ ꯃꯃꯥꯏꯗꯨꯗꯤ ꯁꯤꯜꯚꯤꯌꯥ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯑꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ꯫ ꯁꯤꯜꯚꯤꯌꯥ ꯀꯩꯁꯨ ꯈꯪꯗꯦ꯫ ꯀꯩꯗꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯏ꯫ ꯌꯨꯝꯁꯤꯅꯒ ꯏꯍꯥꯡ ꯍꯥꯡꯂꯦ꯫ ꯆꯤꯡꯂꯦꯟ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ꯫ ꯍꯦꯛ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯅꯥꯅ ꯁꯔꯒꯤ ꯁꯦꯕꯥ ꯇꯧꯕꯤꯍꯧꯅꯤ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯐꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯩꯗꯧꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩ꯫ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯇꯞꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯀꯧꯔꯛꯏ꯫ ꯁꯔ, ꯁꯔ, ꯁꯔ꯫ ꯆꯤꯡꯂꯦꯟꯁꯨ ꯇꯞꯅ, ꯁꯔ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ? ꯁꯤꯜꯚꯤꯌꯥ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯕꯅ ꯁꯔꯒꯤ ꯃꯇꯧ ꯎꯔꯒ ꯏꯄꯥ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯛꯄꯗ ꯀꯩꯒꯨꯝꯕ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯅꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯗ ꯍꯥꯞꯈ꯭ꯔꯦ꯫ ꯍꯜꯂꯣ ꯄꯄꯥ, ꯁꯔꯗꯨ ꯃꯁꯥ ꯉꯝꯗ ꯂꯩꯔꯦꯕ꯫ ꯑꯝꯇ ꯁꯔ ꯍꯣꯏꯗ ꯂꯥꯛꯑꯣ ꯁꯠ꯫ ꯍꯣꯏ, ꯁꯠ ꯂꯥꯛꯑꯣ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ꯫ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯐꯣꯟꯗꯨꯁꯨ ꯊꯝꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯁꯔ, ꯄꯄꯥ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯆꯠꯃꯤꯟꯅꯔꯣ꯫ ꯆꯤꯡꯂꯦꯟ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠ ꯑꯗꯨ ꯍꯟꯗꯛꯀꯤ ꯁꯤꯜꯚꯤꯌꯥꯒꯤ ꯋꯥꯍꯩꯁꯤꯗ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯤꯅꯣ? ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯄꯄꯥ ꯀꯧ ꯇꯥꯕ꯫ ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯁꯔꯒꯤ ꯂꯥꯏꯕꯛ ꯁꯥꯔꯤꯗꯨꯗꯤ? ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯁꯨ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁꯣꯝꯗꯅ ꯉꯥꯟꯕ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯅ ꯅꯥꯎꯕꯒ ꯄꯨꯟꯅ ꯁꯦꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯁꯨ ꯈꯪꯗꯕꯅ ꯒ꯭ꯌꯥꯟ ꯃꯝꯃꯤ꯫ ꯃꯊ꯭ꯋꯥꯏꯗꯨꯗꯤ ꯑꯁꯨꯝ ꯋꯥꯕ ꯍꯦꯜꯂꯛꯏ꯫
ꯐꯣꯟ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯅꯥꯀꯜꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ꯫ ꯑꯃꯨꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯉꯩ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ, ꯃꯆꯦ ꯗꯦꯕꯤꯀꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯆꯦ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ? ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯥꯎꯕꯒ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ꯫ ꯇꯟꯖꯥꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ? ꯂꯥꯛꯑꯒꯦ ꯊꯝꯃꯣ꯫ ꯑꯁꯨꯛ ꯆꯤꯟꯈ꯭ꯔꯕ ꯇꯟꯖꯥꯁꯤꯗ ꯈꯪꯅ ꯈꯪꯅ ꯊꯕꯛꯅꯦꯅ ꯂꯩꯊꯣꯛꯂꯤꯅꯦꯕ꯫ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯌꯧꯔꯣꯀꯣ ꯍꯧꯖꯤꯛꯃꯛ꯫ ꯍꯣꯏ, ꯂꯥꯛꯑꯦ ꯊꯝꯃꯣ꯫ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯍꯥꯏꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯐꯠꯀꯛꯏ, ꯑꯗꯨꯒ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝ ꯇꯥꯟꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯉꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨꯗ ꯅꯥꯎꯕꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯣ, ꯑꯗꯨꯒ ꯍꯪꯉꯣ꯫ ꯁꯥꯎꯅꯔꯤꯅꯤꯅ ꯁꯨꯝ ꯑꯃꯅ ꯑꯃ ꯊꯦꯝꯂꯛꯄ ꯉꯥꯏꯅꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯅꯨꯄꯥꯅꯤ ꯈꯔ ꯐꯥꯊꯔꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯔꯣ꯫ ꯁꯨꯝ ꯅꯊꯟꯇ ꯆꯩꯅꯥ ꯈꯪꯗꯣꯏ ꯁꯔꯨꯛ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯍꯥꯟꯅꯒꯨꯝꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧꯔꯣ꯫ ꯉꯥꯟꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯃꯥꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯤꯜꯂꯝꯕ ꯂꯥꯡꯂꯝꯕ ꯃꯤꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯁꯤꯜꯚꯤꯌꯥꯒ ꯏꯕꯣꯍꯜꯒ ꯃꯄꯥ ꯃꯆꯥꯅ ꯇꯧꯔꯒ ꯆꯤꯡꯂꯦꯟꯕꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯕꯤꯗꯨꯅ ꯌꯦꯡꯍꯜꯂꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯉꯥꯟꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯌꯥꯝꯕ ꯂꯨꯍꯣꯡꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯕ ꯁꯪꯖꯗ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯦꯅ ꯅꯦ ꯇꯥꯔꯅꯤ ꯈꯟꯅ ꯈꯔꯗꯤ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯌꯥꯔꯛꯇꯦ꯫ ꯋꯥꯈꯜ ꯃꯥꯅ ꯅꯨꯡꯉꯥꯏꯒꯤ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯂꯥꯝꯁꯤꯜꯂꯛꯏ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯍꯟꯗꯦ꯫ ꯐꯣꯟ पाइदुना सलीदा कॉल तौशिरा खली अदुबु हेक्तमक तौबदि ngamdri कुइना साउनदुना लेबना nganba anabagi fibum di hangningi hangsira khana phone du koyot olakpani normal message changduna kana kana gi message lei hafit yinglei Sylvia gi message ama lerami pung 10 makhai da tharakpa message ni message tu ubada Sylvia bu khangning ningsinglakpani message tu hafit yengi iten ten ba wahaini kaidorino message tu pana pana sort up na hondoi aduga Sylvia gi number du da call tawrei amadusu phone pairaga ngairaga leiribani adubu hek tawrakpaga paibadu masaga phone ga lapthokna da mankini khana ngaiha khingalaga pairei hello hayengi campa baloshilaba phone tawre harau zarubani harauna nushina wari sani khanasu nungaiba asada call du paijabani haubaga lairik palakpaduda bitka khangtekti i harau ramba mutka swaimangki hanglakli bo hangi paukumdi tapna dumak pirei loina loire oh aidi ngasigi lairik yengbaga sangdri kaigi sangdriba thabak jinbe kai thaba tamo chawlu hongba adugi khara chinba karam kanda hongdoino ngasi hongkre oh fare aduri thamagi nangsu lairing hak patho nangi khonjel taningbagi call toropani ngantana thamlage hairakpaduda nungaitaba khajik pokpani adubu aroibagi wahi magi khonjel taningbagi phone toropani haibadudi haraujaba fawi khankhre wakhalna lamba phangloidaba wakhalgi dalan kaya sagatkhre nokmi ba maithongdani leiriba wari su koina sangna saningbani thamkinu haibasu ikaibana ngamlamde tasengna nganbaga wari sanabasi thamoido ithot thothabagamna tawbani hainingba wahi amata haidokpasu ngamlamde khonjal taraga penjariba thamoido jinbal dunadi ngaktang fawba wari sakisi haiba ngamjade marol thoktraba thamoi dunadi thamkinu tattana sonjari pukningi ihul pumba fazinduna nungsiba maga wari saningba poklubana ngaihaktang sangthana wari saba yanaba atopa wa haiduna wari maka samtharai nang he exam lakpada amta phuge kari wahai haiduna khangdabana asigumba choitrang londuna samthaba horakpani Sylvia gi wadu taraga makol thokta khajik noktuna hairei is ngamu ngamjagadrone ngamnina nangna fuge torakpaga nakhut ani do aina chetna paisilaga thamadi Sylvia muk ikairakduna atopa wa thaiduna muk hairei noi tamo chogi teimado masak phajabra phajai
Photo tharo yenge. Hoi, adudi ai thamage ko exam manungni wari toina sanarisi. Thamoi manadi nungtigi sanasi nangi khonjal tadrabadi wakal pothaba ngamde hairi. Adubu chinbalnadi haidokpa ngamdabana nganbana hairibado hoi haina kumkhre. Phone du thambaga net on tawduna WhatsApp changlai. Bor kaina anigi photo khara tharaklami marakduda nganba yawba photo amasu yauri. Borgi nakalda leptaga kapa photo ni photo singdu munna munna yengi. Nungsi khudingmak nungsi magini haiba khudingmak loina nungsi. Nganba yawba photo da amuk mitkup da yengi. Photo da uraga suhelakli nungsi bagi changdi asum asum. Nokmi tawduna mitkup ni kawba makai yengduna asum lay. Onthok na sufazay yengbada nungsi da ningay maram su layroi. Jung firan charaba savanduda angoba pumyatuga sepadudi fazay haina kariga buchangdam nagani. Photo du yenglingay message sama lai nganbana tharakwa message ni. Borga lepminariba nupa ma yawbada adugi nupado nawani kawganu ko. Message paraga Sylvia nokfet tawzay message to amuk uraga na hele nungsi basu thamoy dusu matung marang hawi amuka su message sama thazilai. Yari off lero darik pana batoro. Sylvia message to sin tawbaga data off tawre aduga darik tamay on silai ngan basu phone du yengna sora sangwa matap na hondorai aduga saligi number du da dial tawi.